अहानबदा मरुओइबा पाव 𝗔𝗑𝗏 district के दुर्गापुर लमताई खुनौदा बॉम्ब पोखाइख्रे बॉम्ब पोखाइ हनबदा चेनबा सेंग पुंग 12 गी मनुंगदा पुथोकदबनी पुथोक्ट्रबदि district असिदा total shutdown तौरगनी लाउथोख्रे Security apunba kangbu singna tongan mafam singda thiba humbagi thabak chathabada lalhauba kaya phagatchibaga loinana khutsu khulai kaya amasu fangkhre Mirep singi scrutiny ngasi loi taukhre mirep ama reject taukhre MPP dagi mirep oigani haina mirep chairperson khiba miyamna kaiku haina khangnariba RK Somerendro yauna miyoi ani independent mirep oiragani amadi kokomi gi wangangloi oiriba amadi 𝗲𝗢𝗪 IPSA gi vice president 𝗂𝗍𝗪 athobana UN gi Vienna declaration and program of action Manipur da chana hanaba toksinkhre ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯤꯇꯥꯟꯖꯂꯤ ꯁꯥꯏꯔꯦꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯨꯡꯖꯥꯁꯤ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 खरा हेनबा अदुवाइदा मसक खंगदबा मियोइसिंगनी चिंगनबसिंगना 𝗔𝗑𝗏 district की 𝗏𝗏 सब division की मनुंग चन्ना लेबा दुर्गापुर लमताई खुनौदा बोम अमा पोखाइ हलमले बोम पोखाइबा अदुना मरम ओइदुना मनाक नकपदा लेबा कंप्यूटर की दुकान हार्डवेयर अमदी ग्रोसरी की दुकान सिंग अकाई अटोइ थोख्रे दुकान असिगी मपुदी लमताई खुनौदा लेबा हाउबमबुदी चही 28 अपोक्पा 𝗂𝗏𝗧𝗏 हाइरी करी मरम की दमक वोम असी पोखाइ हलमलिबनो हाइबगी पाव हौजिक फाउबा पाव खंगबा ngamdri वोम अदु पोखाइबगी पाव हेक पंगबगा 𝗏𝗏 पुलिस लाक्तुना थिजिनबा हौख्रे हाउबम बुदीना फोंदोरकपदा ममांगदसु आइगी दुकान असिदा नोंमै कापसिलकपा लेख्रे अदुगा ngасina वोमना तौरगा थुगाइरंबा असिनी आइंगोंदा कनागुंबा अमतना सेलगी डिमांड तौरकपसु लेट्री हाइना फोंदोरक्खि ngasigi thaudok adugi matungda lamlai khunau youth club ki president 𝗬𝗏𝗧𝗔𝗟 फोंदोरकपदा असुमना नोंमै खरा कापसिनबा वोमना दुकान थुगाइबा असे यामना नुंगाइते अखोइसु खांगबा याबा खांगले मरम अदुना होम पाइबा मणिपुर की चीफ मिनिस्टर ना मित्येंग चंगबिदुना मरा लेबा मियोइसिंग असि चैराग पिबियु हाइना फोंदोखि निंगसिंगबा याइ नुमित खरानी की ममांगदसु दुकान असिदा नोंमै कापसिनदुना अटैक तौबा लेख्रबनी ngarang ahin pung ani ga mitrang nga swasida pagi lekai yamba sing hai tare magi dukan sida mamang su smaina nongmai kapsan ba yaukre asisu akogi leiba administration sing hai tare doi da police ki wari sana da smaina matung da thoi koloi hai bagi moina responsibility kan taw lawrani hai ra taw matung sida khang hau da ngarang thang se nongmai tan na bom yauna kapsalak na smaina kai to ma kano ta hole kai mi do dukan da magi ipam da ga di mi yauna si bagi kano da पोजे सुमाइना सी पोजे क्या ने खुजु सुमाइना थोगा कोई क्या ने सुमाइना खांग लेगिनी लेरिबा पोजे सी मेन मरु रिबा कोगी अजेबि होम पाबिर पबुंग निंगोय कनदा कोगी सीएम नसु सी पोजे यंचनबिरगा कनाना लंचनबिनो कनाना कमाइ तोरमिनो हाय पोजे थिरोगा सबसाबी लीगल एक्शन लखबिरगा लंचनबिरा मिसे थिरोबिरगा सबसाबी एक्शन लख दुर्गापुर लमताई खुनौदा ngasi नोंगालमदाइदा बॉम्ब पोखाइ हनबदा चेनरिबा मियोइसिंग पुन 12 असिगी मनुंगदा फादुना पुथोकदबनी करिगुंबा पुथोकपा ngamdragadi लाक्लिबा तांग 30 गी अयुपुंग 6 तगी हौरगा मथंगी नुमित मार्च 30 गा माथोइ गी अयुपुंग 6 फाउबा पुंग 12 गी ओइबा 𝗔𝗏𝗏 district asida total shutdown thamlagani हारिबा total shutdown मनुंग असिदा थोलकपा अफफता पुमना मक्की दाइटा अमता लुप मरी असिना लौजरोय हाइना ngasi jury development organization JDO jury ima maira paibi apunba luf JIMPAL
Jury apunba khunai 𝗕𝗅𝗢𝗪 𝗂𝗑𝐶𝐿 amadi United Jury Youth League 𝗂𝗡𝗡𝐻 gi mihut sing yauna phongdokhiba pau gi mifamda Jury Development Organization gi President 𝗑𝗜𝗣𝗦 phongdokhibani makhatana haikhibada May 3 da thokhiba kanglup ki irang asina ngasi faubada Jiribam District ta peace maintain tawduna lakli adubu kuki ichilinaw singna thokhaningdaba thaudok kaya tholakhiba mayam ama laikre Tadvung area da maitai chatpa yaroi Butang khanda maitai nupi macha amada kihanbana chingba kaya laikre adubu ngasi ayuk anganba pung 2:30 taba matamda lamdai khunauda leiba hauba Manikumar gi dukanda bom pokhai khiba asiga tharaga lamdai khunauda thokhiba thaudok asi marirak surabani ahanbada lamdai khunauda leiba Megachandra gi lever mayam ama leiba kholada nongmai kapsilakpa Masigi tungda June gi tang 2 da hauba Manikumar dukan asidasu nongmai kapsin khiba laikre masigi matungda numit 10 rom leiraga lamtai khunau khundasu vom amuksu kapsilakhi masina maram oiraga Juribamgi praja miyam khoisaunaba ama oihelle masina maram oiraga khongthang asi laujabani haina paumi singda haiki Angan ayukta pokai kiba bom lamdai kuno to pokai kiba hawum Manikumar gi tutan pokai kiba bom asiga tharagadi lamdai kuno to ahum lak malirak sure haiba hamda haiba kholada nomai kapsalakre kholada moigi Megachandra gi kholada laibudun fonduda hawum Manikumar gi yum magi dukan sidasu nomai si nomai umka khimne tang ani da June gi tang ani khari numit 10 ni muk leirag matungda angkum kainu sida ekoi gi lamdai kuno sida thangnaba khundagi bom kapsalakre sigi matungdani ngarang ngasigi ayuk angan bada thoki bom khai gi thodosi hai bas mana thengkhang tor posina ai koi juri da leiba praja mayam singta awaba amadi saw mayam pongna adu ngarang gi thoki thodo de gi praja sing se koi father praja sing da koina hai bisu praja sing kya tabidam na maram or kan da hai ba ngarang thoki ba thogo siga mari len mioi sing se pung kan mari manungda faraga matungda thidok piduna fara kan da di pibi ga dami piratragadi ai koi ki tang Kuntragi ayuki pungtar tagi tang kuntra matagi pungtar pogda total 24 hour total shutdown koi lapuk sar Bestupur District Police amadi Tarataruk Suba Command Regiment ki apunba team amana ngasi ayuk Besnupur District ki 𝗥𝗡𝗡𝗏 Police Station na konba station dagi Santhong Canal anigi marakta thiba humba gi thabak chathabada masing yamlaba khusu khulai kaya phagatpa ngamkhre Fagalaba khusu khulai sing adudi local med pompi RL ama local med single barrel ani magazine ga konana SMC carbine ama hand grenade taramathoi NMM mine vom ani pompi shell ahum para shell ani maru taruka konana insas magazine ama SLR gi magazine ama pokhai ganba cartridge nipan grenade launcher mari parasol cover ani amadi .45 mm gi kapa yariba maru amaga fangle hairi fagalaba khusu khulai sing adu 𝗲𝗏𝗡𝗏 Police Station da khusin nakre hairi ngarang Security Force ki apunba kangbu singna Manipur gi tongan mapam singda thiba humba gi thabak chathabada lona yadraba lalholup singi mioi kaya fagatpa ngamkhibaga vom yauna yamlaba khusu khulai kaya amasu fagatpa ngamkhre hairi Manipur Police Control Room dagi thadorokpa cherol amagi matung ina Manipur Police ki team amana Imphal West ki mafam amadagi KCP Noyon Group ki mioi mari khulaiga konana fagatkhre Faraba mioi sing adudi Wahengbam Mathoi Singh chahi 32 Soren Sangbam Bungcha Singh Alice Winner chahi 28 Thongam Joynanda Singh Alice Boycha chahi 28 amadi AK Sanjoy Alice Herojit chahi 32 ni hairi Makhoi dagai maru tara yauba 9am pistol ama hand grenade ani 7.62 mm gi kapa yariba maru ahum insas rifle gi ahangba magazine ama car amaga mobile phone ahunga konana fangba ngamkhi masigi mathakta police Manipur Police ke atopa team amana Imphal West ki mafam amadagi su lalholub asima ki mioi amasu fagat pangamki faraba mioi adudi Laishra Momo Alice Kiran Alice Macha maitai chahi 38 mahag hand grenade amaga konana fakhibani atopa thaudok amadana police na prepak Progi mioi amasu bom konana fagatkhre faraba mioi adudi Chongtham Ronen Singh Kawi chahi 35
Sure, Mangondagi hand grenade ama fangbak ngamkibaga loinana, miyoi asi tongan-tonganba miyoi singdagi sel khaibada chenaba misakni hairi. Amaromda chaliba tha asigi kuntarukta Bisnupur districtki Moirang Thoyadagi Ṭhonglauvi fawagi marakta lona thingkraba lalholuf UNLF kegi miyoi mari fagatkre hairi makhoi sing adudi Salam Rameshwar Singh chahi nifuga nipan Tongbram Gyanjit Singh Elias Chinglen Sana chahi kuntraga mapan Pokram Ingocha Singh chahi nifu amadi Thokchom Temba Elias Wakhaiba chahi yangkhaini makoidagi ahangba magazine mariga konana SLR rifle ahum kapa yariba maru kun mobile phone taret walkie talkie set ama car ama housing amadi atay potlam khara gafangbak ngamki hairi amaromda security force singna Imphal East ki pangai gi chingkhong singda thiba humbagi thabak chathabada country made rifle ama 9am gi SMG carbine ama maru yaudaba magazine amaga konana pistol ama detonator yaudaba HE hand grenade kun amadi 51mm gi HE mortar maru taruk fangbak ngamkre hairi Kangpokpi district ki Lamland block tagi magazine amaga konana carbine machine gun ama local made hand grenade ani charger yauna walkie talkie ama kapa yariba nongmai maru kungamari red signal mortar bomb amaga fagatle hairi MPP dagi mirep oigani haina mirep JP Sinkhiba miyamna kaiku haina khangnariba RK Somarendro yauna miyoi ani independent mirep oiragani wafam asi ngasi inargi oina returning officer oiriba Imphal West Deputy Commissioner 𝗕𝗟𝗔𝗟 na mirep J Singhi scrutiny loiraba tungda laukthokibani RK Somarendro amadi atopa mirep ama haibadi Rashtriya Janahit Sanghras Party gi mirep oina lakhiba Moirangthem Totom Sana Nongshaba Anigi Oina, Makoi gi political party singi che chang singda asoiba khara thengnabadagi, Makoi anibu independent Oina, mirep ohenbada returning officer na ayaba pikibani. Mathang thagi April 18 pangthokadawriba Lok Sabha mikhalgidamak mirep oinaba mirep taret makoi gi mirep che sing ngarang fawbada pisalakraba tungda mirep sing adugi scrutiny ngasi returning officer gi office oiriba DC Imphal West gi office da pangthoki scrutiny aduda mirep ama reject tawkre hairiba mirep adudi Universal Family Party gi ngasepam nilakantagi mirep che returning officer na yakhidre maram asina hairiba mikhal asida mirep oiba yaba miyoi taruk khaktamak ngaihore mikhal asigi damak mirep che lauthokpagi aroiba numit March 13 dani MPP Manipur People's Party gi mirep oina candidate mayam sigi candidate mayam magi agent amadi yawam thokpa official sing magi mi loina mag yawraga yamna hangningba poningma clarification mayam du includena pangthokhi candidate mayam du gi marakta loina mag issue thoidona leigide candidate amagina rejection tawi mahaki party doi hajarake Universal Family Party magi candidate si nomination reject tawi aduna candidate taruk tanga ngairani atopa political party ani gi candidate MPP amadi atopa mana RJSP haiba political party ani jigi nomination si candidate to di reject ability accept tawi tawada independent candidate oina Manipur People Party gi mirep oina thokani toramba RK Somarendro Elias kaiku independent mirep oina Lok Sabha mikhal asida thengnaragani ngasi mapal kangjebongda leiba Manipur People's Party gi office ta pangthokiba paumi singa unaba amada wafam asi RK kaikuna phongdokhibani ngasi Imphal West DC da scrutiny tawba matamda chayet na bakhara leiba maramna MPP reject chalakkhibani mahakna hai matam kuina namsinduna lairaba party asi amuk hanna mayol chonghanba mathau tai independent mirep ama oina tholaklabasu regional party na puthok pirakpani Manipur da oiriba irang asigi matangda miyamna wakhal tabiduna atei atopak kayana sanariba lila asidagi pangthabiganu haina mahakna makha takhi Party betul betul kita lagi teraba nah mamadi yumsak memang nanti mereka pergi irang simbarak sida karena tuan mano kai tuan mano jadi ini hydro selalu kangar bukan dan berdoa memang sida atau kau manpusir kanji hari gadi kau manpur regional party MPP hai party sina kai gumba manpusir mai dia lagi mayor mau puhung ngambil mayor tak ngambil hasil dia dari party semua ni grup party ni jadi musuh dia ada accept atau dia kau mana tim mesin je mai pak nama adi manpusir kan ni mesin ada mai pak mana jadi dulu
kay tare ko ndi no phise lai thi ba hai tare sai hai ba ai yang man thi ba si si je ai si su thi ga ha ba gi mai ai je independent candidate oina je to pire ya duga tasina ai ga ni hajani bade ai manipur dai ba ai mai bin sing ai yang ma sing mai bin sing snow sing praja sing company handa bi ga apne thona hangiroi hamine ge sing MPP oina movie ai manipur regional party je ai thok regional party en thok to regional party en movie ga hali ge to independent candidate se hoi MPP na sponsor to bi ga pulak ko sami na ga manipur ya ne ka awan man por pada ko na sarga amina si mi matungin scrutiny final to gargati ya de hai ba dum bale ne niyomi mo na hai ala ko ne signatory di project yam chokhala ba global wall se da ko na signatory si nomini da ko sasat yong na ba matan si da kana do so ko waro gudi leite any party in the congress waro gudi leite to wo ko correspondent to no matam sana ko da laktawa ipo lapi da ba amadi I share da ko ne patient gi si se mo khaki matam phang gi ba ado ngasi ne scrutiny yo gi ba mar ma si pura ma si yenga ko RK kaiku ko somendo ai ba mio esi ko MPP na manipur miang ga loina na dum sponsor to se gani to to mo pa miang dai ko na thumjani yo wa pham di kaiku si MPP yo ubio mama ga kini miang pokhi da ko independent media na ai ko gi ubi do mai ubi ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 18ꯗ ꯄꯥꯡꯊꯣꯛꯀꯗꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯁꯦꯟ ꯌꯦꯟꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯁꯤ ꯅꯣꯡꯄꯣꯛ ꯁꯌꯥꯡ ꯑꯄꯨꯟꯕ ꯂꯨꯞ NSALꯅ ꯈꯪꯍꯜꯂꯛꯂꯤ ngasi Yairipok Bisnu Nahada leiba BYFY gi office ta Yairipok Maikai gi club amadi Maira Paibi Singna phamkhiba mifam amada NSAL gi president Ananda Laishramna phongdokhibada lakadoriba mikhal asi aduki matik aruba mikhal amani miyamna wakal muna khallaba mihut khanbiyu chapta amadi selda mihut khanbiganu amadi Yairipokta mikhal asiga mari leinaba phongna chaksa haizanaba amadi sel yenba pumnamak thingzille karigumba masigi mayokta tawrakpa mirep sing boycott tawgani amadi mirep singna vote changadaba senfam sing relief camp ta leiriba miyoi singda oina mateng pangbiyu hairi Geneva hauzik chathariba United Nations Human Rights Council gi Yangkai mangarak suba session da kokomi gi wangangloi oiriba amadi IPSA IPSA gi Vice President oiriba 𝗂𝗏𝗏𝗦 Vena Declaration and Program of Action Manipur da chatna hanaba taksin khre United Nations Human Rights Council gi Yangkai mangarak suba session aduda saruk yariba 𝗂𝗏𝗏𝗦 General Divet Agenda item gi matung inna hauzik Manipur amadi India gi awang nongpok singda state singda thokliba misimina amadi miyoibagi hak khongaunariba yalhaumi singna mayoknariba awaba kaya gi matangda wafam pukhatkhi Masiga loinana namthariba miyam asigi hak singbu yokhatnaba chap chaba thabak sing laukhatpada malem gi laibak singna mateng pangbinaba amadi Vena Declaration and Program of Action gi chana kanglon sing matik chana Manipur da su chatna hanbiyu taksinki With the Vienna Declaration's demands the urgent need for a comprehensive approach. Decades of conflict rooted in historical grievances and compounded by colonial legacies have hindered progress and fractured communities. Applying the VDPA principles requires inclusive dialogue among stakeholders, including government authorities, ethnic groups and CSOs. Acknowledging grievances and fostering mutual understanding is essential for laying the groundwork for sustainable peace and development. Upholding human rights and ensuring accountability for abuses are paramount. Transparent mechanisms for justice, including the independent investigations and reconciliation processes, are essential for healing societal divisions and building trust. By embracing the VDPA principles, India can chart a path towards a more peaceful and inclusive future in Northeast region. In the light of situation of ongoing violence in Manipur affecting other neighboring states like Mizoram, Assam and Sagaing and Chin states areas in Myanmar, it is imperative for all stakeholders, including the government, CSOs and international partners, to redouble their efforts towards finding sustainable solutions to the region's challenges. We urge international organizations, including this council, to support initiatives aimed at promoting peace, human rights and development in Indo-Myanmar border areas of Northeast India by facilitating inclusive dialogue, providing developmental assistance and ensuring accountability for human rights violations. Together we can work towards a brighter future for the region in line with the spirit of Vienna Declaration. Matang swaida atenba break amatang lauzage tongan ba pau sing puduna lakchage Norris window bu meeting taduna lebiyo
40 years of trusted diagnostic service, Bhavina Diagnostics. Welcome you all to Unata School Channel in Far East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinglibasing thamagi manungda control toba ngamlay. Urea creatinine wangbasu thamagi manungda hantaba ngamlay. Khong hamba nungaitebasu numit manganigi manungda fahanba ngamlay. Bile sabadi nungsang nabasu chamada chama fahanba ngamlay. Cholesterol wangba numit kunida normal oiba ngamlay. BP wangbasu thamagi manungda normal oiba ngamlay. Fatty liver oibasu thamagi manungda fagathanba ngamlay. Pumnamak natural oiba hidak makalna laing jabani. Hakchangda sokadaba side effect amata laite. Makata na hidak chamagi mathosu tararoy. Hena kumaparol gidamak ngasimak lengsin birao Diabetes Hospital Soibam Laikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matunda mayambu taramna ukchari. Jiribam District ki Kalinagar da laiba Kalinagar Youth Club KYC Lairembi Laikai apunba nupi marup amadi 𝗂𝗠𝗏 Club na sinduna Kalinagar Ring Road asibu sembiyo haina paugi mifam ama ngasi pangthokre. Paugi mifam aduga mari lainana Kalinagar Youth Club ki President and Chinglen Luwang na haikibada Kalinagar Ward number 1, 2, 3 na koliba mafam Kalinagar Ring Road haina sukhangnariba asi 𝗍𝗏𝗏 lishing ani kunmathoida semba haukibani adubu matam khara suraba matungda thabak asi lefki adugi matung chahi February kunga marida mifam phamduna mari lainava authorities singda wakatki adugi matungda thabak asi amuksu paikhatki masigi matungda su thabak asi amuk lefki makhatana prajamiyam punduna jirivamgi deshida su aiba cherol thazinki loinana mari lainava authorities singda su wakatki Paumi singa unava aduda saruk yakhiba Kalinagar Youth Club amadi Lairembi Laikai apunba nupi lofki advisor 𝗍𝗏𝗦 maitai na haikibada lambi asibu sembiu haina kayarak wakatlabasu sembigani haiduna asum lakli adumakpu thabak oinadi onthok piraktri masina miyam asi khoisaunarapani masina maram oiraga mari lainaba authorities singi pukning chingsinjari amadi ngasidagi hauraga chayol asigi manungda karigumba thabak oina paikhatlaktrabadi khongjang kaya ama changsilakani haina phongdoki ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯅꯒꯔ ꯋꯥꯔꯗ ꯅꯝꯕꯔ 1, 2, 3 ꯅꯀꯣꯏꯕ ꯂꯝ ꯔꯤꯡ ꯔꯣꯗ ꯑꯁꯤ 2021ꯗꯒꯤ ꯈꯨꯠ ꯊꯥꯗꯨꯅ ꯁꯨꯕ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 14ꯗ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯗꯒꯤ ꯃꯤꯐꯝ ꯍꯟꯖꯗꯨꯅ ꯋꯥꯀꯠ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯋꯥꯀꯠꯆꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯣꯏ ꯁꯨꯕ ꯍꯧꯕꯤꯔꯛꯈꯤ ꯑꯗꯨꯒ ꯃꯇꯦꯛ ꯈꯔ ꯁꯨꯔꯒ ꯑꯃꯨꯛꯀ ꯂꯦꯞꯄꯤꯈ꯭ꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯃꯗꯤ ꯗꯤꯁꯤꯅ ꯆꯤꯡꯕꯗ ꯑꯩꯈꯣꯏꯅ ꯆꯦꯔꯣꯜ ꯀꯌꯥ ꯄꯤꯁꯟꯖꯈꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯈꯤꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯅ ꯁꯨꯕꯤꯔꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯍꯥꯏꯔꯤꯕ ꯁꯪꯁꯊꯥꯟ ꯑꯅꯤꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯂꯝꯕꯤꯁꯤ ꯀꯌꯥꯔꯛ ꯑꯩꯈꯣꯏꯅ ꯋꯥꯀꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯁꯦꯝꯕꯤꯒꯅꯤ ꯇꯧꯒꯅꯤ ꯐꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕ ꯃꯁꯤꯅ ꯃꯤꯌꯥꯝꯁꯤ ꯈꯣꯏꯁꯥꯎꯅꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯉꯁꯤꯗꯒꯤꯅ 5-6ꯅꯤꯒꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯄꯥꯏꯈꯠꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯟꯐꯝ ꯊꯣꯛꯄ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯁꯪꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯕꯤꯜꯁꯨ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯑꯗꯨꯝ ꯐꯪꯉꯤ ꯀꯥꯏꯗꯅꯗꯤ ꯂꯝꯕꯤꯁꯨ ꯁꯦꯝꯃꯝꯒꯗꯕ ꯃꯥꯟꯗꯦ ꯁꯦꯝꯕꯁꯨ ꯈꯔ ꯍꯧꯒꯠꯄꯤꯔꯝꯃꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯕꯤꯗꯨꯅ ꯀꯥꯂꯤꯅꯒꯔ ꯔꯤꯡ ꯔꯣꯗ ꯑꯁꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯄꯥꯏꯈꯠꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄꯗ ꯑꯣꯊꯣꯔꯤꯇꯤꯁꯨ ꯅꯥꯀꯣꯡ ꯁꯥꯅꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯝꯗ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯋꯦꯗꯔ ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ 𝗕𝗅𝗧 ꯀꯨꯃꯥꯔꯅ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯒ꯭ꯔꯥꯃꯤꯟ ꯀ꯭ꯔꯤꯁꯤ ꯃꯧꯁꯝ ꯁꯦꯕꯥꯒꯤ ꯃꯈꯥꯗ ꯑꯥꯏꯀꯥ ꯃꯅꯤꯄꯨꯔ ꯁꯦꯟꯇꯔꯅ ꯁꯤꯟꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯋꯦꯗꯔꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯑꯥꯏꯀꯥ ꯔꯤꯁꯔꯁ ꯀꯝꯄ꯭ꯂꯦꯛꯁ ꯐꯣꯔ ꯅꯣꯔꯊ ꯏꯁꯠ ꯍꯤꯜ ꯔꯤꯖꯟ
𝐋𝐢𝐯𝐶 Regional Center Manipurgi Conference Hall da pangthokhiba thauram aduga mari lainana phongdokhibani. Thauram aduda Central Agriculture University Kaugi Department of Agronomy gi Professor 𝗕𝗟𝗪𝗧𝗔𝗟 amadi 𝗖𝗑𝐚 Manipur Center gi Principal Scientist Dr. 𝗖𝗡𝗥𝗚𝗔𝗟 maru oiba miyoising oina saruk yaki. Thauram aduga mari lainana 𝗕𝗟𝗪𝗧𝗪 na hai housing miyoi bana leiriba asi generation ahum punduna leiribani. Haurakliba climate honglakliba climate change ki matangda leiriba generation ahum asi ningthina wakhal taminaba changi masi khaktana nungaiba punshi mahing ama oiba ngamgani aikoi miyoi bana leiriba asi akoibagi fibam da depend tawraga hinglibani haibasi miyamna hek kauthopagum tawri climate ki lakliba ahongba kaya asi kadaidagi no haiba khanthaba matam oire honglakliba climate ki fibam asida Khwaidagi maru oina sokliba asi agriculture lamda hena soi amaromda scientist singna khangliba sing achamba lolda handoktuna farmers singda khanghalaba mathau tawba changi khanglaba matung policy onthoklaba matamda afaba life ama lakani climate ki oiba fibam asida scientist singna hairakpa haibasi achumba leire khanglaba matamda hairakpani agriculture tawba matamda weather climate ningthina khangdaba yade haiba wafamsu phongdoki adumba prioritization ki stage needs ki stage ani darkar legi adumba society darkar ai darkar kaisi khandu khanjin kya pahudaba state ka sanction lu ri se pi pithuri da male da yam war kan de koi slogan ano ho bam gai ni koi na artist only one guy pithuri se ma khatani gai ri ba koi me ko hum leite 2100 hydro sok de koi me ko ji pithuri leader roi ka lai ba follow koi khon thang koi kai da yam emotion hoi ba adumba yamna powerful in what am tai le shape art kai su koi shape my life am tip shape art kai ne pithuri kan view Ngasi Indian Red Cross Society IRCS Jiribam District Branch ki temporary office ama JM Babupara School da Indian Red Cross Society na IRCS Manipur State Branch ki Chairman Narendra Ningombam na haunabi matung inna haudokre. Ngasi haudokpagi thauram asida Indian Red Cross Society IRCS Manipur State Branch ki Chairman Narendra Ningomba Indian Red Cross Society Jiribam District ki Chairman Hoirem Rajan Kumar Singh Honorable General Secretary Indian Red Cross Society Manipur State Branch ki 𝗕𝗟𝗪𝗧𝗪 Singh amadi District Information Officer Jiribam gi N Vidyananda Singh na mathangsina Chief Guest President amadi Guest of Honor oina saruk yaki ngasi haudok Paga mari lainana Indian Red Cross Society IRCS Manipur State Branch ki Chairman Narendra Ningomba na phongdokhibada ngasi ase yamna nungaiba numit amani matam kuina branch ki office ama hangdokpa ngamdana leiramba adu ngasi hangdokchaba asida yamna nungai haiki aikoi Red Cross Society ki office asida miyamna pulaga miyamgi seba taunaba adugumba office leibasi yamna harauzai haiki makhata na haikibada miyamna Red Cross Society da angamba mateng pangbiu amadi miyoibagi seba taunaba punna khotna minasi haina wafam kayasu phongdokhi Tharam asiga mari lainana Indian Red Cross Society Jiribam District ki life member singda member certificate su volunteer singda khusinnaki ngasi nung sangha jagdol asina office asina koida anu wakhalon anu idea anu pangdul mayam pibiraga lebak miyam sing mateng pangmada mapung phana pangu ngamba ohengbiu haidana sembibu mapugi mafamda thongi jabagulwenana office asi hangboksari Nakalamaromda ngasi Indian Red Cross Society IRCS Jiribam District Branch amadi Indian Red Cross Society IRCS Manipur State Branch anina khusamna duna Jiribam gi Babupara da leiba Jempal Office amadi Ningthem Khunjau gi Community Hall da First Aid Awareness Training Program ama pangthokhi Awareness Training aduda Jiribam da leiba CSOs Mahairoilu Mayapaibi amadi Lanai miyoi singna saruk yaki Matau karamna hospital natraga Dr. Yoroktringaida Khudong thiba nangba miyoi amabu life saving taunabagi awareness asi Indian Red Cross Society IRCS Manipur State ki General Secretary 𝗕𝗟𝗪𝗧𝗪 Singh amadi mahaki volunteer singha demonstrate kaloinana awareness training asi pikhi
फाइन आर्ट्स के डिपार्टमेंट अमा हांगदोक्तुना आर्ट के लमदा थवाई यावबा महिरोई सिंह पुरकपा पुथोकपा मथौ ताई ngasi पांगथोकलिबा एग्जिबिशन असिना हिरम असिबु पामजबा मियोई सिंगना मसा मसागी हैजबा सिंह अदु मियाम मांगदा उथोकनबगी खुदोंग चाबा पीबनी हाइना मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्रना फोंदोक्रे वफम असी मणिपुर यूनिवर्सिटी की डिपार्टमेंट ऑफ फाइन आर्ट्स ना सिंधुना डिपार्टमेंट अदुगे क्लासरूम दा पांगथोकिबा अनिरक शुबा एनुअल आर्ट एग्जिबिशन कम ड्राइंग वर्कशॉप की थौरम गा मरी लेना पांगथोकिबनी थौरम अदुदा इम्फाल आर्ट कॉलेज की हानगी प्रिंसिपल 𝗙𝗏𝗏 सिंह मणिपुर यूनिवर्सिटी की स्कूल ऑफ ह्यूमैनिटीज की डेन प्रोफेसर 𝗬𝗏𝗏𝗧𝗏 सिंह सरुक याखी थौरम अदुगा मरी लेना प्रोफेसर एन लोकेंद्रना फोंदोखिबदा लमदम असिदा आर्टपु पामजबा मखुत मसा हैरबा हैथोय सिंथोयरबा मियोय कया अमा मसिंग थिंगमदना हेंगलकली महिरोय सिंगी होनबा कनबा मवोंग असि उबदा फाइन आर्ट्स के डिपार्टमेंट अमा हांगदोकलगा हेना फबा महिरोय पुथोकनबा होनरिबनी एग्जिबिशन असि पांगथोकतुना हौगलकलिबा महिरोय सिंगबु हेना पुंगनिंग थौगछि अमदि मखोयगी टैलेंट सिंग उथोकपगी खुदोंग चाबसु पिमेनसी हाइबा वाफम फोंदोके Manipur is talented oiba akoi ki chhatra singju yam talented oiba Imphal Art College na notice ke da notice ki akoi ki fine arts ki chhatra sing am misala tam aduna akoi na masi ki talent pool ji yam na lei do akoi na field top ne na masi ki department ja handuga masina akoi ki lam sida lei ba art ki literary and artistic creativity le ba sing ase moi jin si opportunities da moi jin opening ama पिनेना पुनरा पुनिया तो मैं आमना मसीगी कोई मिरल सिंह है कार्ड पर दी पूरी वो खोली पर मैं आमसी ले पेंटिंग आदि के एब्स्ट्रैक्ट आर्ट सिंह मैं आमसी ये ना ले वो पोस्ट कई नहीं मैं आम ना All Manipur United Club Organization अमुको गी मिटिंग मखादा इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन IEDUCO ना सिंधुना ngasi ayuk pung taruk taba matamdagi hauduna इम्फाल ईस्ट डिस्ट्रिक्ट की मफम लमलाई इवुदौ पुरैरोंबा संगलेंदा NEUCO अमदि लमलाई स्टूडेंट आइडल क्लब ना सिंधुना हुई हौदोंग पुना चनी हिदा कापथोक्रे मसिगी मथक्ता कोंगबा खुनौदा साउथ ईस्टर्न डेवलपमेंट सेंटर ना सिंधुना हुई हौदोंग पुना मरफु तरागा मरी खन्नारोक्ता डेसन यूथ लव खन्नारोकना सिंधुना हुई हौदोंग पुना मरफु कापतुना मास एंटी रेबिस वैक्सीनेशन प्रोग्राम अमा पांगथोक्रे ngasi प्रोग्राम असिदा डिस्ट्रिक्ट वेटनरी इम्फाल ईस्ट पोरोंगपाट के डॉक्टर अमदी स्टाफ सिंह सरुक याखी मसिगी मथक्ता अमुको IEDUCO NEUCO की मेंबर कयाना मतेंग पांखी मखोइना मियोइबद सिगलक मतम मियोइबद थेनबा असि अनागी खुदोंग दिबो मयाम दे थे थेनबदो अमसे को उरि तारे सिगुम कया आसिदगी नाथुकना कंजहुन नब थौरांग खरा पाइखतबा याद्रे हाय वाफम असे अमुकोना चेना थाजबना मरम ओरगा लेप्तना निशान परिनाना फ्री कापो के थौरमसी सिंजबनी इरमदा मणिपुर लेइबा क्लब ऑर्गेनाइजेशन ग्रुपसिंग सिगुमलाबा वेटरनरी डिपार्टमेंट ऑफिसर सिंग खुसम नरगा पाफंग नरगा एखोइदा युमदा लोइबा सा सन हुई हौदोक्सिंग असे मतांग मतम सा हिंदा काटोकी थौरांग अमा पाइखतमिनसी मसिना एखोइ पुनमकी खुदोंग थीबा गी लंबी अमा फंगदबा दुदगी कनबा ngangani वाफम असे अमुकोना मीडियागी खुथांगदा इरमदा मणिपुर की मियामदा पाउदेलसी पिजरी मणिपुर यूजर कलेक्टिव MUC ना चलाइबा रिलीफ कैम्प असिदा चही अमा हेना मयुमदा चंगदना लंबी सोरोकता लैदुना लाखिबा मोहम्मद अब्बास कोबा मियोय अमा मसा मऊ फना लैरगे हाइना हौखिबा फेब्रुवारी 8 चंगजरकलबा मतुंग कैम्प असिदा लायेंग चथदुना लाकपा मियोय असिबु 𝗕𝗏𝗧𝗏 हाइरिबा लुफ असिना मोहम्मद अब्बास असि MUC ना नमफुदा फादुना कैम्प असिदा थंबनी हाइरकलिबा असि लाइबक थिबनी हाइना मणिपुर यूजर कलेक्टिव एग्जीक्यूटिव मेंबर 𝗭𝗏𝗧𝗏 फोंदोक्रे वाफम असि ngasi चिंगमाइरोंग कबोलेकाइदा लेबा लुप असिगी ऑफिस दा पांगथोकपा पाउगी मिफम अमदा फोंदोकलदुना 𝗭𝗏𝗧𝗏 हाई आवास हाइबा मियोय असि फेब्रुवारी 8 मसाना याना लायेंग जगे हाइदुना महाकपु डिटॉक्स तौदुना लाकलिबनी मसागी अनाबा कया हाना लेरंबदगी महाकपु MUC ना फेब्रुवारी 13 अमदी मार्च 19 दा लायेंग चथखी महाकी लेना असी ऑपरेशन अमगी मथौ ताबगी इमुंग मनुंगा पाव फाउनदुना अनाबा असिगी कंसन लौगे
तौबदा इमुंगना कोऑपरेशन पिरक्तबदगी अनाबा असि हॉस्पिटल दा थमलमगनी लोइनना लोगी खुथांगदा पुलिस थारकनी हाइबगी हाइबना चिंगबा वाफम इमुंग दा थमखी चाही अमा हेना चंगजफम लेतना लेरकलबा अमदी इमुंग मनुंगना हना येंगद्रबा मियोय अमबु एमयूसीना कंदुना लायेंगली मसीगी ओना तैनाबदा एमयूसीना मियोय अमबु नमदुना फारगा थम्मी हाइबा असि यानिंगदे अमदी एमयूसीना चथरिबा केम असिदा असोयबा यावरबसु मियामना हाइबिरउ मियामगी अपामबगी मतुंग इना असोयबा यावरमलबदी केम असे डिसॉल्व तौगे हाइनासु फोंदोखी February this event, Masanayana, we came to with our lying with a palm later. I assume Tado like Sayim, Karam Legendre, I should lying again. I had to give who came for Paitar. Because the Masin, the dog store of Matunga, Masayam Panel, Masayam Panel, the Magi Masai, Nava, Namarupan, Anava, they have the hostel copy, hostel Polakana, the treatment of Mapal, with the Masagi, Anava, Hana Masi, among the minusing valley, minusing Marmokana Masada, now we have to do home at the hostel put 16 to avoid the Pukul, 16 to avoid the Pukulam to turn the Pazana issue, such in reality, that Kari, that is Saraga, lay you have a hitter, and you should boy not Alanagi, Doctor over the dead porter. My hamburger, Mateva lay in a man high for you. Upon the main Salaga, no whiter, the Casca, one high whiter, and Mamanda, Marcia Connery, Mamum Tamure, you talk about Magic Kadam Mother, which my national Naga, Torpuni Makupa, Kadamba, Padam Heavy, not Tamu Haki was so quick later. World Oral Health Day celebration ga mari lainana langjing achobada leiba All As Home da Dandal College Rims Imphal amadi All As Home langjing achoba anina punna khusamnaduna home asida leiba ahal oiraba ahal sing amasung home adugi manak nakpa akoibada leiba miyoi sing yauna nongmagi oiba free dental medical camp ama langjing achoba All As Home da pangthokre Lemna layang bagi thorom aduda nupa nupi punna miyoy kunga manga layang ki loinana yaga mari lainaba anaba sing yengthokpagi khudong chaba sing piki thorom aduga mari lainana Dental College Rims ke principal in charge Dr. Anand Raza Purna Phongdorakpada yafana thamba haibasi miyoy ba aikhoigi maru oiba thodangni yafatrabadi hakjang fana leiba ngamloi maram aduna chin yafana thamnaba khonabada chin yada karigumba makhal amatagi nungaitaba thoklaklabadi athuba matamda Dr. Singatana biduna layeng thopa mathau tai hainasu phongdoki. We are conducting this oral screening camp so that it is very important to maintain the oral health. This is under the program of World Oral Health Day celebration. It is very important to preserve the health of the teeth and the mouth because they are a very important part of the body. If mouth is healthy, then the body is also healthy. So we have come to do the checkup and provide treatment for the patients. Thank you. Sangeet Academy 𝗔𝗥 𝐍𝐞𝐰𝐬 culture bu yokhatnaba pandamda chahi asigi oina puthokpa thoram singi manung channa ngasi phamthau jagoi utuna miyamda yenghankhre Sangeet Academy 𝗔𝗥 gi sanglenda pangthokpa thoram aduda and Mohendro hanagi 𝗔𝗥 Khunau College ki principal oiramba amadi Athoiba Mithung aduga 𝗕𝗟𝗣𝗧𝗍 Secretary Sangeet Academy 𝗔𝗥 Thoram Mapu amasung 𝗕𝗟𝗧𝗍𝗢 Principal Sangeet Academy 𝗔𝗥 amasung Visiting Guru JN Manipur Dance Academy Imphal na akhanaba mithung oina saruk yaki Sangeet Academy 𝗔𝗥 gi matam sangna thopuramba Naurem Munalna ikhang khanghodana leikhidabada minute ama leptuna awaba phongdoktuna haudokkiba thauramgi wa haudok piraduna 𝗕𝗟𝗧𝗍𝗔𝗟 Treasurer Sangeet Academy 𝗔𝗥 na phongdokkibada Manipur gi umanglai harauba singi manungda 𝗔𝗥 harauba asi top-topa amani 𝗔𝗥 harauba gi manungda phamnaiba lai committee amaibi singna lairoi numita saba jagoi oiriba phamthau jagoi asi amani jagoi asi manghandana thambaga loinana Manipur gi miyam khaknatana malem gi miyamda masak taknabagi jagoi asi utpani haina phongdoki Mamang chahi gi May 3 dagi chatharaktuna tha 12 suraklaba lal asina maram oiraga kuki khulai paiba singna mayum makai mai thaduna talakpadagi kaidongai yumda hangadagi haibagi asada relief camp ta laikhiba Churchanpur dagi chahi 30 rom suraba ahal ama masagi anabana maram oiduna ngarang laikhidre hairi laikhidraba ahal adugi maming
Akhongbam Gauramani Kawi, Mahak Churchanburgi, Vizang Khunau Maite Lekai Dagini, Hauzikna, Thawal District Lamding Higher Secondary School da Hangba Relief Camp da Laibani Hairi. Ahan asina manung matam chadana Laikidabada, Relief Camp Lamding Higher Secondary School gi Committee gi, Convener Ibungo Konjangbam na awaba fongdorakli. UP gi Lucknow da pangthokadawriba Sub-Junior and Junior National Jiu-Jitsu Championship 2024 da saruk yarugadaba Manipur gi sanaroi sing ngasi Imphal thadokre. Team asibu Ǩhorimayum Feroz Khan na coach oiduna luchingki. Tha asigi taradagi Moirang Changlei Lampakta Chatharakpa Ahanba Chief Minister Amadi Taramari Suba Loktak Trophy gi ngasi sanakiba ahum suba quarter final gi match ta YSWA Utlauna FC Riandai Nonebu Anishinoda Maithiba Pikre atopa mari suba quarter final match amada apiba matamda goal chanaba ngamdabadagi penalty da AMOFA Moirangna YPHU Lalabungbu ahum anida maithiba piki. Tha asigi kontrada draw amadi SU Sagolban ahanba semi-final sanaragani aduga kontra mathoidana YSWA Utlaw amadi AMOFA Moirang anina semi-final sanaragani. Loisilakpada maroiba pausing miyamda amukha hanapizari. Jiribam District ki Durgapur Lamtai Khunau da Vom Pokhai Kre Bom Pokhai Hanbada Chenaba Singh Pung Kunmari gi Manung da Puthokadabani Puthoktrabadi District asida total shutdown toragani lauthokre. Security Singi Apunba Khongbu Singna Tongan Mapam Singda Tiba Humba gi Thabak Chathabada Lalhauba Kaya Fagat Khibaga Loinana Khusukhulai Kaya Amasu Pangkre. Mirab Singi scrutiny ngasi tawkre mirab ama reject tawkre MPP dagi mirab oigani haina mirab chairperson khiba miyamna kaiku haina khangnariba RK Somarendro yauna miyoi ani independent mirab oiragani. Amadi Kokomi gi wangangloi oiriba amadi IPSA IPS agi Vice President 𝗠𝗣𝗏𝗦𝗧 athobana UN gi Vienna Declaration and Program of Action Manipur da chana hanaba taksin kre. Ngasigi oinadi Northeast Window Manipuri News na sandok sa pau matang swada loisinjare medeng tabiri ba pumnamak po amukahna khurumjari.